ꯋꯥꯈꯜꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯋꯥꯈꯜꯁꯦ ꯐꯛ ꯐꯛꯆꯜꯂꯦꯕꯀꯣ ꯃꯌꯥꯝꯁꯦ ꯀꯟꯖꯨꯃꯔ ꯑꯣꯏꯅ ꯂꯣꯏ ꯂꯩꯔꯦ Yes. ꯀꯟꯇꯦꯟꯁꯦ ꯀꯟꯖꯨꯃꯔ Creator ꯑꯗꯨꯝ oidre, ꯇꯧ creator oidre. ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯁꯣ Yes. ꯀꯟꯖꯨꯃꯔ ꯑꯣꯏꯔꯒꯗꯤ ꯃꯇꯝꯁꯨ ꯃꯥꯡꯅꯤ ꯀꯥꯟꯅꯕꯁꯨ ꯐꯪꯉꯣꯏ ꯀꯣ ꯏꯐ ꯑꯥꯏ ꯑꯦꯝ ꯑ ꯀ꯭ꯔꯤꯌꯦꯇꯔ ꯑꯩ ꯑꯅꯧ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯊꯦꯡꯅꯔꯛꯀꯅꯤ ꯃꯣꯅꯦꯇꯥꯏꯁ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ Exactly. ꯌꯥꯔꯤꯈꯩ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯀꯟꯇꯦꯟ Exactly. ꯀ꯭ꯔꯤꯌꯦꯇꯔ ꯍꯥꯏꯁꯦ ꯅꯣꯠ ꯀꯟꯖꯨꯃꯔ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯅꯕ ꯍꯣꯠꯅꯕ Bro na haise keno na si internet era ne. Everything akoi gi hojik talent punamak se loi ma koi monetize tawba yara matam ne. Personal brand, strong personal brand ama sembा yara matam ne. Instagram, Facebook khutta loina free da loi sinaba yara ngat ne. YouTube paisa changba te hangdok pada. Just create tawba sida ngasai gi isagi manung da leiriba natural oiriba pot to sizinaraga just hogdoga adui matung de hogdokra matung ngasai haigib haibdi ahan bada loima ubai darka ta de but hogdokra matung da step by step matang matang loi urakani haibda that's very